Ano? Ano? Handa Christmas, handa ki 2024 ki yawi bro. Yaw phangde la lebenin. Okay. Sosang cake hai na ne. Ki kulai ba. Lan be ade ba. Lan ya bi. Itay ma lan be ade se kai no mai da bal he be ro. Oh. Ish loire. Hi ma'am, ngasi se ko ngasi ki video se smain to bane. Sigi pai ani se ai followers marak ta gi iyamba ani na order to wirak bane bako. Si kuire order to re se aina sangdabagi sum pinaba ngamdabagi leire bako. Si se nahan mamang gi video da aina ya akoi khungi handna ko ipuduna mana sabagi thagat pada iyambadun pamme khole amtang upai to wiraga si amta pibiro kholo na haibako adugi si se hojik thiludoi ne kakching de ngata ne mayam ado kaino tawrne hojik chatlani bako hojik chatlani ado sigi pai se ai isa gi leite bako ai sahalani ai gi su amtina phajaba magi kwai nei je magi ai nai bado sida chatliba mayeka do sumaina amuk chat mathak tam ka han sumaina amuk lakhan ba si am phajaba aduga moigi swaida ga loliba magi print ko aduga si maningi ga se yam thina phajaba hai tare ko si se ado si gi se hojik thilorni ado ma mai hajaning odi ko sigumba akoi gi handcraft ki oiba poching se ko akoi gi maitai chin nau sing am pam akoi maring dagi hena adum lumna lowbdo maitai chin nau sing na haidi adu moi se adum sigumba gi kaino se nongtra nomodi manglaki ni haibagi akiba mo adum ayonda message tabire no yaraga di tamhawo khotlo sigumba gi mahai je haidi hojik younger generation da di sigumba kaya tawningaktre dana tawningaktri maram di hoi hingnabagi lambi se si tawraga yaraktabne ba aduna aduna sumaram oiraga hojik iyamba ani sina order tawbirakpane ba haidi am yokhatchaningba ado akoina hojik iyamba ani na order tawbiraga aina sumaina promote tawraga hojik ahandu da akoina khara awaman oirsu kai oirsu tawrakanda di hena saningbagi aduga hayang angang ama tamge hen la kan so hena tambiningбаги wakhallondo leigni na khanjai iyamba ani thank you se order tawbirakbagi ado si thilurga mayam thina phajabane sina budi kitang pa adu pa su si yam chamana tare phajabaji go ado mayam si se thiluki ge adu di horen adi yorga iyamba khoida haifet yenghallage kamain phawe kai tawe adi moina pamjari sina sida karino kholina abdo ai phajana hangaga yamba ni doi thengna jarage adu di ma'am let's go ma'am akoi brother sing thengnare brother Bhumeshwar sina duga brother Romeo duga brother Nausa ko Nauba brother sing thengnare ado brother si ani dagi khallo haidi phajana yengo go khalari sidagi phajana gi yengo ba poti sine khara formale yengo phajana yengo meeting ho he leiba eta kadbam khale samana manina manaroi he phajana yengo he mandabra khangde print yengo print da print ni sine kitang phajau mal apamba wakhana pambado ado dum lawro Chet ba da ji lai ne ani sin pam sina ko sina sin pam okay sine kitang ni sietro Jet pa yeng le jet po su bai bai anda ani sum isam ba je sipalo na si sipalo ba je ado sum yengbada ne haidi sum yengbada brother no kai pambase si mayam si loi tonga ne na mari dagi si lai mayam dagi makha dagi si dagi brother na kai kari pambase karam boy ani pam je ba je sigi mari style oh mari se okay ya na ba je si bai bai gre si mari da su ko sum kai print yam hapne ba mana si se ma mari da su dum
ꯃꯈꯨꯠꯁꯦ ꯌꯥꯝ ꯆꯦꯠ ꯁꯤꯒꯤ ꯑꯍꯟꯁꯦ ꯃꯈꯨꯠ ꯌꯥꯝ ꯆꯦꯠꯄꯅꯦ ꯍꯣꯏ ꯑꯩꯅ ꯅꯪꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯑꯩꯁꯦ ꯅꯪꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯀꯃꯦꯟ ꯍꯜꯂꯛꯇꯕꯁꯦ ꯍꯥꯏꯗꯤ ꯅꯪ ꯅꯦꯠꯋꯥꯛ ꯐꯪꯗꯦꯁꯨ ꯍꯥꯏꯌꯦ ꯌꯥꯝ ꯋꯥꯅ ꯊꯥꯒꯠꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯃꯐꯥꯎ ꯍꯟꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯁ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯖꯤꯜꯂꯒ ꯄꯤꯁꯤꯜꯂꯒ ꯑꯝꯇꯗꯤ ꯆꯦꯟꯖꯒꯦꯅ ꯍꯥꯏꯌꯦꯕ ꯁꯤ ꯃꯩꯇꯩꯅꯁꯨ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯩꯇꯩꯅ ꯁꯥꯕ ꯌꯥꯝ ꯈꯦꯠꯅꯩꯕ ꯈꯤꯇꯪꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏ ꯁꯨꯝꯕ ꯈꯥꯎ ꯃꯔꯤꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝ ꯇꯧꯕ ꯑꯩꯈꯣꯏ ꯁꯥꯏꯗꯅ ꯐꯣꯝꯗꯨ ꯌꯦꯡꯉ ꯁꯥꯕꯅꯦꯕ ꯑꯅꯤꯃꯛ ꯄꯨꯔꯁꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯑꯅꯤꯃꯛꯇꯤ ꯄꯨꯕ ꯌꯥꯗꯦ ꯁꯤ ꯑꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅꯗꯤ ꯑꯍꯟꯗꯨꯗ 9 ꯁꯥꯎ ꯑꯗꯨꯝ ꯂꯧꯅꯉꯥꯏ ꯃꯤ ꯂꯩꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯝ ꯑꯅꯝꯕ ꯃꯩꯇꯩꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯃꯔꯤꯡꯗꯒꯤ ꯍꯦꯟꯅ ꯃꯩꯇꯩꯅ ꯄꯥꯝꯕꯩ ꯇꯥꯏꯞꯇꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯍꯦꯛ ꯃꯅꯤꯡꯗꯣ ꯑꯗꯨꯁꯨ ꯃꯔꯤꯡ ꯂꯩꯕ ꯂꯣꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯑꯩꯅ ꯏꯌꯥꯝꯕꯩ ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯗꯣ ꯚꯨꯃꯦꯁ꯭ꯋꯔ ꯀꯥꯂꯤꯀꯥꯂꯣꯛ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏ ꯍꯥꯏꯅ ꯅꯥꯃ ꯍꯥꯡꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯛ ꯑꯣꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯄꯥꯝꯃꯦ ꯑꯗꯨ ꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯩꯗꯤ ꯇ꯭ꯔꯤꯞ ꯆꯠꯄꯁꯦ ꯌꯥꯝ ꯆꯠꯂꯦꯕ ꯑꯩꯁꯨ ꯆꯤꯡꯒꯨꯝꯕꯗ ꯆꯤꯡꯒꯨꯝꯕ ꯑꯗꯨꯝ ꯋꯥꯏꯈꯨ ꯐꯥꯕ ꯑꯗ ꯑꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯂꯥꯏꯛ ꯇꯧꯖꯔꯤꯕꯁꯦ ꯅꯪ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯨꯝ ꯂꯣꯛꯇ ꯆꯠꯂꯒ ꯉꯥ ꯐꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ 8 ꯂꯣꯛꯀꯨꯝꯕꯗ ꯂꯣꯛꯇ ꯆꯠꯂꯒ ꯉꯥ ꯐꯥꯕ ꯑꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯗ ꯅꯪꯅ ꯉꯥ ꯐꯥ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝ ꯇꯧꯔꯒ ꯃꯔꯤꯡꯒꯤ ꯃꯣꯔꯣꯛ ꯑꯗꯨꯝꯕ ꯆꯥꯕꯁꯦ ꯑꯩꯁꯨ ꯑꯦꯗꯚꯦꯟꯆꯔ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯟ ꯂꯩꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯉꯥ ꯍꯥꯞꯄ ꯆꯞ ꯆꯥꯔꯦ ꯋꯥꯏꯈꯨ ꯍꯥꯞꯄ ꯆꯞ ꯆꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯏꯌꯥꯝꯕꯒ ꯀꯩꯀꯩ ꯑꯆꯥ ꯑꯊꯛ ꯈꯔ ꯍꯣꯇꯦꯜꯗ ꯑꯣꯏꯔꯁꯨ ꯀꯩꯀꯩ ꯆꯥ ꯊꯛꯃꯤꯟꯅꯔꯨꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯣꯛꯈꯠꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯝ ꯂꯩꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯗꯤ ꯁꯨꯝ ꯎꯈꯤꯕꯩꯔꯥ ꯈꯪꯗꯦꯀꯣ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯥꯕ ꯍꯩꯕ ꯑꯍꯟ ꯂꯩꯌꯦ ꯀꯥꯏꯅ ꯁꯨꯝ ꯂꯥꯏꯊꯣꯛꯈꯤꯕꯩꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯃꯨꯠꯂꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯥꯈꯠꯄꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯦꯟꯅ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯦꯁꯦꯖꯀ ꯊꯥꯕꯤꯔꯦꯕꯀꯣ ꯅꯣꯏ ꯁꯤ ꯇꯝꯍꯧꯋꯣ ꯑꯩꯈꯣꯏ ꯈꯣꯠꯂꯣ ꯃꯩꯇꯩꯅ ꯁꯥꯕ ꯁꯨꯝꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯀꯣ ꯑꯩ ꯅꯉꯣꯟꯗ ꯐꯣꯇꯣ ꯊꯥꯔꯛꯀꯦꯕ ꯌꯥꯏ ꯑꯗꯨꯀꯥꯟꯗ ꯈꯦꯠꯅꯕꯗꯣ ꯑꯗꯨꯝ ꯎꯅꯦꯕ ꯁꯥꯕꯗꯤ ꯂꯣꯏꯅ ꯍꯩꯕ ꯌꯥꯔꯦ ꯑꯗꯨ ꯁꯨꯝ ꯌꯦꯡꯕꯗ ꯄꯦꯜꯂꯦ ꯍꯥꯏꯗꯤ ꯄꯥꯝꯗꯕ ꯃꯄꯥ ꯀꯩꯀꯥ ꯌꯥꯎꯔꯤꯕ꯭ꯔꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯁꯨ ꯑꯗꯨꯗꯤ ꯁꯤꯝꯄꯜ ꯑꯣꯏꯕꯁꯦ ꯄꯣꯠꯁꯦ ꯑꯩ ꯃꯊꯪ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯄꯥꯝꯕ ꯂꯩꯔꯁꯨ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯝꯇ ꯄꯨꯕꯤꯔꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯅꯅꯥꯎꯒꯤꯁꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯑꯩꯅ ꯂꯧꯔꯒ ꯊꯝꯃꯦꯗꯤ ꯍꯥꯏꯕꯅꯦꯕ ꯏꯌꯥꯝꯕꯗ ꯂꯧꯔꯒꯗꯤ ꯊꯝꯃꯦ ꯂꯧꯅꯕꯗꯣ ꯅꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦꯗ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣই ꯄꯥꯏ ꯂꯧꯅꯈꯤꯕ ꯏꯌꯥꯝꯕꯗꯨꯅꯦ ꯏꯌꯥꯝꯕ ꯚꯨꯃꯦꯁ꯭ꯋꯔꯈꯩꯒ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯁꯤꯁꯦ ꯏꯁꯇꯔꯟ ꯗꯥꯛꯀꯤ ꯀꯣꯟꯁꯔꯠ ꯑꯃ ꯂꯩꯌꯦꯅ ꯉꯁꯤꯁꯦ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯌꯥꯕ ꯑꯃ ꯄꯨꯔꯛꯑꯦ ꯌꯥꯝ ꯉꯥꯡꯅꯔ ꯃꯇꯨꯡꯗꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯆꯠꯂꯤꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏ ꯑꯃꯕꯨꯗꯤ ꯏꯌꯥꯝꯕ ꯚꯨꯃꯦꯁ꯭ꯋꯔꯅ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗ ꯏꯌꯥꯝꯕ ꯑꯃꯔꯖꯤꯠꯀꯤꯗ ꯊꯝꯃꯝꯗꯣꯏꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯄꯤꯕ ꯑꯣꯏꯅ ꯆꯠꯂꯦ ꯁꯤ ꯊꯝꯃꯝꯃꯗꯤ ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯕ꯭ꯂꯣꯛꯁꯦ ꯂꯥꯏꯅ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯁꯦ ꯁꯝꯗꯧ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯔꯦ ꯁꯤ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯊꯦꯡꯅꯕꯁꯤꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯕꯤ ꯐꯥꯔꯃꯥꯁꯤ ꯋꯦꯔ ꯏꯁ ꯕꯤ ꯐꯥꯔꯃꯥꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯕꯤ ꯃꯦꯗꯤꯀꯣꯁ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯏꯌꯥꯝꯕ ꯍꯣꯏꯗ ꯌꯧꯔꯦꯕꯀꯣ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯏꯌꯥꯝꯕꯅꯦ ꯀꯥꯂꯤꯀꯂꯣꯛꯇꯩꯅꯦ ꯑꯗꯣ ꯉꯁꯥꯏ ꯄꯥꯏꯗꯣ ꯏꯇꯩꯃꯗ ꯄꯤꯔꯝꯒꯦ ꯇꯧꯕ ꯑꯗꯨꯒ ꯉꯁꯤ ꯏꯁꯇꯔꯟ ꯗꯥꯛꯀꯤ ꯀꯣꯟꯁꯔꯠ ꯌꯦꯡꯉꯨꯗꯣꯏꯁꯦ ꯑꯗꯨꯗꯣ ꯏꯇꯩꯃꯗ ꯁꯨꯝ ꯄꯔꯃꯤꯁꯟ ꯂꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ Tama. Angang di. Ngasi kag thengna ne te se. Angang di. Iman putuki. Oh. Si thin ba lak ne da. Ado Imphal da chalu gi ge. Yamba khoi concert yeng minaru gi ge.
ꯀꯔꯤ ꯀꯟꯁꯤꯜꯂꯦ ꯈꯪꯗꯦ ꯏꯌꯥꯝꯕ ꯑꯣꯏꯅ ꯁꯤꯟꯕꯅꯦ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯑꯅꯨ ꯑꯉꯥꯡꯁꯤꯡ ꯂꯩꯇꯦ ꯏꯃꯥꯅ ꯊꯣꯛꯈꯤꯕꯗ ꯑꯣ ꯉꯥꯏꯔꯤꯌꯦ ꯑꯣ ꯌꯥꯏ ꯏꯇꯩꯃꯅꯦ ꯃꯌꯥꯝꯁꯤꯁꯤꯅ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯆꯪꯉꯛꯑꯒꯦ ꯏꯇꯩꯃ ꯀꯣ ꯁꯨꯝ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤ ꯈꯛ ꯊꯦꯡꯅꯕꯩ ꯑꯗꯨꯝ ꯀꯣꯏꯔꯨꯁꯦꯅ ꯏꯌꯥꯝꯕꯅꯀꯣ ꯑꯗꯨꯝ ꯍꯥꯏꯕꯩꯅꯦ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯆꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤ ꯏꯇꯩꯃ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤ ꯑꯍꯟꯗꯣ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯂꯧꯕꯅꯦꯕꯀꯣ ꯀꯕꯨꯏ ꯅꯨꯄꯤ ꯑꯗꯨꯗꯣ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯤꯟꯒꯦ ꯃꯌꯥꯝ ꯏꯇꯩꯃ ꯀꯕꯨꯏꯅꯦꯕ ꯃꯥꯅꯤ ꯀꯥꯏꯗꯒꯤ ꯈꯧꯄꯨꯝꯗꯒꯤ ꯈꯧꯄꯨꯝ ꯈꯧꯄꯨꯝꯗꯣ ꯀꯥꯏꯔꯣꯝꯗꯔꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯈꯧꯄꯨꯝꯗꯤ ꯍꯥꯟꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯧꯖꯤꯛꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯅꯨꯡꯕꯥ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯦ ꯑꯣꯀꯦ ꯏꯇꯩꯃꯅꯦ ꯀꯩꯅꯣ ꯀꯕꯨꯏ ꯅꯤꯉꯣꯜꯅꯦ ꯎꯃꯥꯊꯦꯜꯗ ꯄꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯕꯣꯃꯦಶ್ꯋꯔꯒꯤ ꯍꯦꯛ ꯃꯇꯩꯃ ꯑꯣꯏꯗꯣꯏꯕ ꯀꯣ ꯊꯥꯒꯠꯇꯣꯏꯔꯣ ꯆꯨꯝꯈ꯭ꯔꯦ ꯑꯩ ꯕ꯭ꯂꯣꯛ ꯉꯁꯥꯏꯗꯩ ꯕ꯭ꯂꯣꯛ ꯇꯧꯔꯛꯏꯅꯦ ꯏꯌꯥꯝꯕ ꯍꯣꯏꯒ ꯑꯗꯨ ꯀꯟꯁꯔꯠ ꯌꯦꯡꯉꯨꯏꯒꯦ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯔꯤ ꯉꯔꯥꯡ ꯄꯣꯛ ꯃꯔꯤꯟ ꯑꯥ ꯁꯦꯝꯃꯦ ꯇꯦꯁ ꯇꯧꯔꯦ ꯉꯁꯤ ꯌꯥꯏ ꯌꯦꯡꯁꯦ ꯄꯣꯛ ꯃꯔꯤꯟ ꯑꯗꯨ ꯌꯦꯡꯁꯦ ꯁꯦꯝꯁꯦ ꯃꯌꯥꯝ ꯄꯣꯛ ꯃꯔꯤꯟ ꯑꯝꯇ ꯆꯥꯔꯛꯀꯦꯀꯣ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯏꯇꯩꯃ ꯃꯈꯣꯏꯒꯤꯅ ꯁꯣꯝꯗ ꯑꯣꯏꯕꯀꯣ ꯑꯩ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯏꯇꯩꯃ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯑꯩ 14 years ꯁꯨꯔꯦ ꯆꯍꯤ 13 ꯕꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯗ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯑꯅꯤ ꯁꯨꯔꯦ ꯑꯅꯤ ꯑꯣꯀꯦ ꯄꯣꯛ ꯃꯔꯤꯟ ꯑꯝꯇ ꯆꯥꯁꯦ ꯃꯌꯥꯝ ꯌꯦꯡꯁꯦ ꯏꯇꯩꯃꯒꯤ ꯀꯨꯏꯔꯁꯨ ꯌꯥꯏ ꯄꯣꯛ ꯃꯔꯤꯟꯕꯨ ꯀꯩꯅꯣ ꯌꯥꯏ 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 ꯍꯥꯎꯒꯗꯧꯕ ꯃꯑꯣꯡꯗ ꯌꯥꯝꯗꯤ ꯁꯦꯝꯃꯛꯑꯅꯨ ꯄꯣꯛ ꯃꯔꯤꯟꯁꯤ ꯂꯩꯔꯦ ꯔꯦꯗꯤ ꯇꯨ ꯏꯠ ꯑꯣꯏꯔꯕꯅꯤ ꯈꯨꯗꯛꯇ ꯆꯥꯕ ꯌꯥꯔꯦ ꯔꯦꯗꯤꯃꯦꯗꯅꯦꯕ ꯔꯦꯗꯤꯃꯦꯗ ꯑꯣꯏꯔꯦ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯔꯣ ꯍꯥ ꯑꯁꯤꯁꯦ ꯏꯇꯩꯃ ꯑꯉꯥꯡ ꯑꯣꯏꯗꯣꯏꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯀꯦ ꯑꯍꯟꯗꯣ ꯀ꯭ꯂꯥꯁ 7 ꯑꯣꯀꯦ ꯏꯇꯩꯃꯒꯤꯅꯦ ꯁꯤꯅ ꯍꯜꯂꯣ ꯁꯤꯅ ꯑꯍꯟ ꯃꯤꯡ ꯀꯩ ꯀꯧꯏ ꯅꯦꯜꯁꯟ ꯅꯦꯜꯁꯟ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀ꯭ꯂꯥꯁ 7 ꯀ꯭ꯂꯥꯁ 7 ꯅꯪꯗꯤ ꯀ꯭ꯂꯥꯁ 3 ꯀ꯭ꯂꯥꯁ 3 ꯃꯤꯡꯗꯤ ꯀꯦꯜꯚꯤꯟ ꯀꯦꯜꯚꯤꯟ ꯅꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀ ꯌꯥꯎꯖꯔꯕꯣ ꯌꯥꯎꯔꯦ ꯏꯃꯥꯅ ꯄꯨꯕꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯍꯟꯗꯛ ꯈ꯭ꯔꯤꯁꯃꯥꯁ ꯍꯟꯗꯛꯀꯤ 2024ꯒꯤ ꯌꯥꯎꯈꯤꯕ꯭ꯔꯣ ꯌꯥꯎꯕ ꯐꯪꯗꯦ ꯂꯥ ꯂꯩꯕꯅꯤꯅ ꯑꯣꯀꯦ 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 ꯖꯧꯖꯥꯡ ꯀꯦꯛ ꯍꯥꯏꯅꯅꯦ ꯀꯤ ꯈꯨꯜ ꯂꯩꯌꯦꯕ ꯂꯥꯟꯕ ꯌꯥꯗꯕ ꯂꯥꯟꯕ ꯌꯥꯗꯦ ꯏꯇꯩꯃ ꯂꯥꯟꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯃꯩꯇꯩꯗ ꯄꯥꯜꯂꯦ ꯍꯥꯏꯕꯩꯔꯣ ꯑꯧ ꯏꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯏꯇꯩꯃꯅꯦ ꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯀꯩꯅꯣꯁꯦ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯦ ꯑꯣꯛ ꯃꯔꯤꯟ ꯁꯥꯅ ꯇꯧꯗꯧꯔꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯌꯥꯝ ꯍꯥꯎꯒꯦꯗꯣ ꯁꯤ ꯃꯅꯨꯡꯗ ꯍꯥꯞꯄꯤꯁꯦ ꯀꯩ ꯀꯩꯅꯣ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯄ ꯃꯔꯣꯏ ꯃꯄꯥꯡ ꯆꯅꯝ ꯇꯤꯜꯍꯧ ꯁꯥ ꯃꯔꯣꯏ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔ ꯍꯥꯞꯄꯅꯦ ꯌꯦꯡꯉꯁꯦ ꯃꯍꯥꯎ ꯌꯦꯡꯁꯦ ꯑꯉꯥꯡ ꯅꯣꯏ ꯁ꯭ꯀꯨꯜ ꯁꯨꯇꯤꯔꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯁꯦꯇꯔꯗꯦ ꯍꯥꯞ ꯍꯣꯂꯤꯗꯦ ꯑꯣ ꯑꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯔꯖ ꯂꯥꯛꯑꯣ ꯑꯉꯥꯡ ꯂꯥꯛꯑꯣ ꯅꯦꯜꯁꯟ ꯂꯥꯛꯑꯣ ꯇꯦꯁ ꯇꯧꯔꯁꯦ ꯌꯦꯡꯉꯁꯦ ꯎꯃꯣꯔꯣꯛꯁꯤꯒ ꯊꯨꯝ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯀꯣ ꯑꯗꯒꯤ ꯁꯤ ꯆꯅꯝ ꯃꯣꯔꯣꯛ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯃꯊꯛꯇ ꯆꯅꯝ ꯃꯆꯥ ꯑꯃ ꯍꯥꯞꯀꯦꯀꯣ ꯑꯩꯁꯨ ꯑꯝꯇ ꯍꯥꯞꯄꯤꯔꯛꯑꯣ ꯎꯃꯣꯔꯣꯛ ꯃꯆꯥ ꯑꯃꯅꯦ ꯍꯥꯎꯕ꯭ꯔꯥ ꯑꯣꯛ ꯃꯔꯤꯟ ꯍꯥꯎꯇꯗꯤ ꯍꯥꯎꯔꯔꯣꯏ ꯃꯣꯔꯣꯛ ꯃꯆꯦ ꯑꯃ ꯍꯥꯞꯀꯦ ꯋꯥ ꯉꯥꯡꯉꯝꯗ ꯊꯣꯛꯇ꯭ꯔꯦ ꯁꯥꯏꯗꯣ ꯂꯣꯏꯔ ꯉꯥꯡꯉꯣꯏ ꯇꯨꯀꯠꯆꯕ ꯆꯣꯟ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯉꯥꯏꯈꯣ ꯍꯥꯏꯈ꯭ꯔꯃꯨ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯋꯦꯕ ꯇꯥꯃꯦꯟ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯗ ꯄꯥꯃꯦꯜ ꯍꯥꯎ ꯅꯪ ꯃꯤꯡꯗꯣ ꯄꯥꯃꯦꯜ ꯀꯧꯋꯦꯕ ꯅꯪ ꯗꯗꯥꯁꯨ ꯋꯥ ꯉꯥꯡꯉꯝꯗꯦ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏ ꯀꯦꯖꯤ 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 ꯍꯣꯏ ꯅꯪ ꯚꯥꯏ ꯃꯤꯡ ꯀꯩ ꯀꯧꯋꯦ ꯕꯣꯃꯦꯁꯣꯔ ꯚꯨꯃꯦꯁꯣꯔ ꯃꯃꯥꯏꯗꯤ ꯔꯥꯖꯦꯁꯣꯔꯤ ꯔꯥꯖꯦꯁꯣꯔꯤ ꯑꯣꯀꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯦ ꯍꯥꯏꯕ ꯀꯦꯖꯤ ꯔꯣꯜ ꯅꯝꯕꯔ ꯀꯌꯥ 2 ꯅꯪ ꯍꯌꯦꯡ ꯆꯥꯎ ꯀꯩ ꯑꯣꯏꯅꯤ
official. Officer. Oh, Kari officer no. Karam officer no. Hai mà hết rồi. Hello. Kam officer no. Anh em một ngon. doctor. Doctor. Doctor oi ni ai kre. Sida ilang ka. Marang ko sida sa to inatra. Bây giờ đấy. Khang ga. Marang ko khali kalo ai do. Tapi khang ga kya tare. Wow. War milo tang la nang ki. Ai da mai ru. Remsan. Bagang chuk lai ni. Sekarang kalau cikgu yang apa? Hey repe. Dang la nang ki. Wow, mấy cái favorite song sắc kre yaar resi di. Favorite song sắc kre. Hai chang. Drop na tha se the shoulder ba. Di pin na ku ne. Asum ma khau ke lap ne. Lai le di na tham lai, tam lai dia tham lai. O sim sa ba ne. Na mo bang la ba. 이세시 그나 세리즈 모나 주구리
이원도 갑지. 아이 셀비가 자식 많이 게 브라더. 야야야야. 생나 하이드레 나 ngay 생나 하이드레. Thank you. 무시라는 의미나 지고 브라더. 아버지 더 왔는데. 통화리 라이로. 아버지 아버지 브라더 빨리 복디 람비 파랍니다. 빨리 한 대로 좀 많이 떠도이노. Ay ngasi phal isi yam hoi la. 야야. 아유 거기 더 많이 라. 야야 잤어. Tai con này. Một thay cái lá xuống ngân năng ngầu đi as. Yam tin đi cái gì ai yam cay đó. Sang đi tao về. Bro. Oi, chef you done? Yeah bro. Have a good day. Have a good day bro. Thank you. Oi. Không phải gì cơ. Okay. ô tô mang khitang thakot lo ne okay swaida si lambi changkra doi ni ati yamba bye bye bro bye to bye ma mai le horage sida sanglim gi leifam da hajan chalo oren yum yoro call taro ko adu kan da bye le hore ngai chalo ngai na ngay khô ai cái bột xây câu vào yau re momo atop kari câu rồi cái miao rắc tiền đây power bank yau re charger yau re lối xuống re leo re bye em ba bye Nam hojik aise akhoi sanglim gi leifam da lei doine bako ado ngasi gi yam nungai tam ngasi concert se akhoi gi khatna chaina ba anirak thoki ai akhoi lak tringai da adu gi su krangan na loisin gi ma le bako adu mai na khatna chaina ba kai thoki be se standa kumba adu gumba da he thokat le haidi standa khoi gi moi si rock kai kha lang ba music wain to ni na ko adu फजन मागी लिरिक्स तो अंडरस्टैंड गा तौर कांददी खना चाइना बसु कैसे थोइ दबने अदुबु कोइ लिरिक्स अदुगुम नैना दब अखोइ हेता कॉन्सेप्ट लैरि हैरगा हेता चाजिन थक्सिना लाखो गांगुना हेता ओइगले सिगुमसे अदु फते हैदि मयामनसु थिंगल लैरबने हानादगी एसओ सिंगना प्रजाना यारक्तबा कोना मागी लिरिक्स मखै ज्ञान तारा कांदा फजना सिदि याय हैना हौगलक्ता अमुक ngaira कांदा अमुक सुमाइना अगोगी फैन सिंगना सुमाइन तौबीबसे नुंगाइते सेंगना स्टैंडर्ड की वखन याम नुंगाइजे दबाइ तारे ngata लोजिनगी बदो तसेंगबा फैन ओइ तारदि मागी डीप मीनिंग मागी मान हाइनिंगिबा कई दु खंगा कांददि सिगुमबसे थोहनिंगोय हाइबदो हाइजनिंगे 상래 कौरा
Hi. Nang papi yang gini. Wow. Darsum kau di. Cek. Dah momo. Tu cadri. Kawan. Ay kaya lagi no. Asi tu masuk ya, tu mesti, tu pun mang tu ni. Ay lujaning ban yadre. Aduh, iru kru. Hoy.